ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯣꯛꯇꯥꯛꯅ ꯃꯤꯡꯁꯦꯜ ꯑꯣꯏꯕ ꯆꯔꯥꯡꯅ ꯄꯣꯃꯥꯏ ꯄꯣꯟꯕ ꯍꯩꯀ꯭ꯔꯛꯅ ꯁꯧꯖꯤꯟ ꯁꯥꯕ ꯂꯝꯗꯝ ꯊꯥꯡꯒ ꯀꯧꯕ ꯂꯝꯂꯦꯟꯗ ꯊꯥꯕꯂꯩ ꯀꯧꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯔꯕꯁꯨ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯄꯣꯛꯄ ꯅꯤꯡꯊꯦꯝ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯂꯩꯗꯨ ꯃꯇꯥꯔꯣꯏ ꯈꯔꯒ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯍꯩꯀ꯭ꯔꯛ ꯍꯦꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯅ "ꯏꯆꯦ ꯇꯣꯝꯕꯤ, ꯅꯣꯏꯕꯨ ꯀꯌꯥꯝ ꯍꯦꯛꯑꯒꯦ?" "ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯕꯨ ꯍꯦꯛꯇ꯭ꯔꯤꯗ, ꯅꯣꯏꯗꯤ ꯀꯌꯥꯝ ꯍꯦꯛꯑꯒꯦ?" "ꯑꯩꯈꯣꯏꯒꯤꯗꯤ ꯊꯨꯝꯃꯨꯛ ꯇꯪꯈꯥꯏ ꯆꯜꯂꯤ." "ꯕꯦꯝꯃ, ꯅꯪꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯗꯅ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯀꯔꯤ ꯍꯦꯜꯂꯕꯅꯣ ꯈꯪꯗꯦ." "ꯏꯆꯦ ꯁꯤꯃ, ꯏꯆꯦꯅ ꯍꯦꯛ ꯍꯥꯏꯊꯣꯔꯛꯄ ꯋꯥꯁꯦ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯑꯗꯨꯝ ꯍꯦꯜꯂꯤꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯊꯥꯕꯂꯩꯗ ꯍꯥꯏꯐꯦꯠ ꯀꯂꯛ ꯋꯥꯉꯥꯡ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯊꯥꯕꯂꯩꯒꯤ ꯍꯤꯗꯨꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯋꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ?" ꯊꯣꯝꯕꯅ "ꯏꯕꯦꯝ ꯍꯣꯏ ꯁꯥꯎꯅꯨ, ꯑꯩꯈꯣꯏꯒꯤ ꯍꯤꯁꯤ ꯈꯔꯒ ꯄꯩꯕꯒ ꯍꯣꯟꯕꯗ ꯄꯩꯅ ꯆꯠꯄꯅꯤ, ꯑꯗ ꯁꯣꯏꯗꯅ ꯅꯣꯏꯗ ꯋꯥꯏꯁꯤꯟꯈ꯭ꯔꯦ." ꯃꯤ ꯑꯃꯅ "ꯏꯕꯨꯡꯉꯣ ꯍꯣꯏ, ꯍꯤ ꯍꯣꯟꯕꯕꯨ ꯈꯔ ꯌꯦꯡꯂꯒ ꯍꯣꯟꯕꯤꯌꯨꯀꯣ, ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯠ ꯑꯁꯤꯗꯕꯨ ꯋꯥꯏꯐꯝ ꯏꯂꯩ ꯂꯩꯇꯕꯗꯧꯅ." ꯊꯣꯝꯕ ꯃꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯏꯁꯨ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯁꯥꯎꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯦꯝꯒ ꯊꯥꯕꯂꯩꯒꯗꯤ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯊꯣꯝꯕꯅ "ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯅ?" ꯊꯣꯝꯕꯅ ꯈꯧꯗꯦꯝꯕꯗꯨꯗ ꯅꯤꯡꯊꯦꯝꯒ ꯊꯥꯕꯂꯩꯒꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ "ꯀꯩꯅꯣꯗꯣ ꯑꯗꯨꯛꯀꯅ ꯈꯧꯗꯦꯡꯂꯤꯗꯨꯕꯣ? ꯈꯧꯗꯦꯝꯕꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ? ꯏꯕꯣ, ꯅꯪꯒꯤ ꯅꯇꯧꯗꯨ ꯎꯕꯗ ꯄꯥꯠꯁꯤꯗ ꯂꯥꯡꯊꯥ ꯈꯣꯏꯊꯥ ꯇꯧꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯦ ꯀꯥꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯅ ꯈꯧꯗꯦꯝꯂꯛꯄꯅꯤꯗ꯫ ꯅꯨꯡꯁꯤꯗꯤꯕ ꯏꯆꯜ ꯃꯌꯥꯝ, ꯅꯕꯨꯡ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯌꯦꯠꯂꯦ, ꯁꯥꯎꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯁꯨ ꯑꯁꯣꯝ ꯅꯥꯀꯜꯗ ꯂꯥꯡ ꯊꯥꯔꯨꯈꯤꯒꯦ, ꯂꯥꯎ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯃꯥꯒꯤ ꯍꯤꯗꯨ ꯍꯣꯟꯒꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯃꯉꯥꯏ ꯊꯥꯕꯂꯩꯗ ꯀꯤꯔꯨꯛ ꯌꯦꯡꯂꯝꯂꯒ ꯍꯤꯗꯨ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯍꯩꯀ꯭ꯔꯛ ꯍꯦꯛꯂꯝꯕ ꯅꯨꯄꯤꯁꯤꯡꯗꯨ ꯈꯔ ꯍꯦꯛꯂꯒ ꯅꯨꯡꯁꯤꯠ ꯂꯥꯛꯂꯕꯗꯤ ꯍꯣꯟꯒꯠꯄ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯖꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯊꯥꯕꯂꯩꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯊꯥꯕꯂꯩꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ "ꯏꯇꯥꯎ, ꯑꯩꯗꯤ ꯅꯍꯥꯟ ꯄꯥꯠꯇ ꯍꯩꯀ꯭ꯔꯛ ꯍꯦꯛꯎꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ, ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯥꯎꯕ ꯉꯝꯗꯕ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯔꯤ." "ꯍꯣꯏꯁꯨ ꯈꯪꯉꯤ ꯅꯪꯅ ꯀꯥꯎꯕ ꯉꯝꯂꯣꯏꯗꯣꯔꯤꯕ ꯂꯩꯁꯥꯕꯤꯗꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯉꯨꯗꯅ." "ꯀꯔꯤ ꯃꯇꯦꯡꯅꯣ ꯄꯥꯡꯉꯨ ꯍꯥꯏꯔꯤꯕꯣ?" ꯅꯤꯡꯊꯦꯝ ꯊꯣꯝꯕꯗ ꯊꯥꯕꯂꯩꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯔꯧ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅ ꯈꯪꯅ ꯑꯩꯈꯣꯏ ꯏꯆꯜ ꯉꯥꯟꯕꯤꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯥꯅ ꯄꯥꯎ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗ ꯇꯝꯃꯛꯀꯦ." "ꯑꯩꯅ ꯐꯥꯎ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪꯗꯤ ꯄꯥꯎꯒ ꯌꯥꯝ ꯌꯥꯡꯅ ꯂꯧꯔꯝꯃꯤꯗ." "ꯂꯧꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯝꯕꯒꯤ ꯃꯈꯨꯔꯥꯒ ꯃꯆꯥꯅꯨꯄꯤ ꯉꯥꯟꯕꯤꯒꯅ ꯃꯇꯥ ꯈꯔꯗꯒꯤ ꯊꯥꯕꯂꯩꯒꯤ ꯄꯥꯎ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯎꯗꯨ ꯊꯣꯝꯕꯗ ꯇꯝꯂꯝꯃꯤ꯫ ꯊꯣꯝꯕꯅ "ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯀꯣ? ꯇꯥꯇꯣꯟ, ꯑꯩꯅꯕꯨ ꯇꯥꯇꯣꯟꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ? ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯦ ꯊꯥꯕꯂꯩꯒꯤꯗ ꯌꯥꯍꯣꯡ ꯏꯟꯕꯗꯤ ꯁꯣꯏꯔꯔꯣꯏ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯪꯅ ꯊꯥꯕꯂꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯄꯥꯎꯗꯨ "ꯍꯣꯏ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯨꯗꯧꯔꯤꯅꯤ, ꯊꯦꯡꯉꯦ, ꯇꯥꯇꯣꯟ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯤꯗꯨ ꯏꯃꯨꯡꯗ ꯇꯍꯥ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯁꯜꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯂꯩꯗꯨ ꯃꯌꯨꯝꯗ ꯌꯣꯡꯈꯝꯗ ꯐꯤ ꯀꯟꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯦꯝ ꯑꯗꯨ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ "ꯊꯥꯕꯂꯩ, ꯍꯩꯃꯥ, ꯃꯦꯝꯃ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯇꯍꯥ ꯂꯥꯛꯏꯗꯨꯅ? ꯑꯩ ꯐꯤ ꯁꯥꯔꯤꯅꯤ."
ꯕꯦꯝꯃ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ ꯀꯩ ꯄꯥꯎꯅꯣ ꯅꯪꯅ ꯇꯨ ꯍꯔꯥꯎꯅ ꯂꯥꯛꯏꯗꯨꯕꯣ ꯃꯦꯝꯃ ꯊꯥꯕꯜꯂꯤꯅ ꯂꯥꯡꯇꯛꯅꯕ ꯃꯇꯧ ꯎꯕꯗꯨꯗ ꯂꯛꯅꯒꯦ ꯈꯜꯂꯝꯃꯤ ꯍꯩꯃ ꯑꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯗ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯈꯟꯕ ꯄꯥꯎꯗꯣ ꯀꯥꯎꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥꯎꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯝ ꯑꯗꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤꯅ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯇꯝꯂꯛꯄ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯦꯝꯃ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯔꯣ 이베마 ꯑꯩꯅꯃꯨꯛ ꯅꯪꯉꯣꯟꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯌꯥꯝ ꯊꯥꯖꯗꯕ ꯑꯗꯨꯗꯅꯤ ꯑꯗꯣ 이베마 ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈꯣ ꯍꯥꯏꯔꯤꯅꯣ ꯍꯣꯔꯦꯟꯗꯣ ꯐꯧ ꯁꯨꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯗꯣ ꯀꯣꯏꯊꯣꯔꯛꯑꯣꯅ ꯍꯥꯏꯌꯣ ꯍꯥꯏꯖꯒꯦ ꯁꯅꯥ 이베마 ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯗꯧꯕ ꯂꯩꯍꯧꯔꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯊꯥꯕꯜꯂꯩꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ ꯊꯥꯕꯜꯂꯩꯗꯤ ꯃꯇꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯈꯣꯏꯔꯣꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯪꯉ ꯉꯛꯂꯝꯃꯤ ꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯅꯦ ꯃꯇꯣꯝꯇ ꯅꯣꯛꯂꯤꯁꯤꯅ ꯕꯦꯝꯃ ꯕꯦꯝꯃꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯪꯀꯧ ꯈꯪꯀꯧ ꯀꯧꯔꯝꯃꯤ ꯊꯥꯕꯜꯂꯩꯁꯨ ꯃꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ 이마 ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯅꯥꯒꯁꯦ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ ꯅꯠꯇꯦ ꯏꯆꯥꯅ 이마ꯅ ꯀꯧꯕꯒ ꯇꯥꯗ ꯃꯈꯩ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯀꯌꯥꯝ ꯂꯨꯕ ꯋꯥꯈꯜꯅꯣ 이마 ꯌꯥꯝꯅ ꯂꯨꯕ ꯋꯥꯈꯜꯅꯤ ꯊꯥꯕꯜꯂꯩꯒꯤ ꯃꯈꯖꯥꯏ ꯑꯅꯤꯃꯛ ꯉꯥꯡꯁꯤꯜꯂꯛꯄꯗꯨ ꯃꯃꯥ 이베마ꯅ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ 이베마ꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯇꯝꯕ ꯑꯣꯏꯕꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯃꯥ ꯅꯣꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯤꯔꯥꯡ ꯐꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯁꯤꯟꯅꯔꯒ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦ ꯑꯩꯅꯗꯤ ꯏꯆꯥꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯉꯔꯥꯡꯗꯁꯨ ꯃꯥ ꯉꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯈꯤꯕꯣꯏ ꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯐꯥꯔ ꯃꯥꯜꯂꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯒꯤ ꯂꯥꯞꯇꯛꯅ ꯄꯥꯠ ꯃꯄꯥꯟꯗ ꯉꯥ ꯃꯀꯨꯞ ꯈꯔ ꯆꯥꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯅ ꯑꯁꯤꯗ ꯆꯥꯔꯤꯕꯁꯤꯕꯨ ꯉꯥ ꯅꯠꯇ꯭ꯔꯅꯦ ꯀꯥꯟꯅꯗꯦ ꯏꯟꯗꯨꯝ ꯉꯥꯏꯍꯥꯛ ꯁꯤꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯍꯤꯅꯨꯡꯗ ꯏꯟ ꯍꯪꯒꯦꯟ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯟ ꯆꯤꯡꯒꯦ ꯍꯥꯏꯗꯨꯅ ꯄꯥꯠꯇ ꯍꯤꯗꯨ ꯍꯣꯟꯗꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯦꯝꯃꯅ ꯉꯥꯟꯕꯤꯗ ꯅꯤꯡꯊꯦꯝ ꯍꯣꯏꯗꯨ ꯅꯨꯃꯤꯗꯥꯡꯗ ꯐꯧ ꯁꯨꯗꯧꯔꯤ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯉꯥꯟꯕꯤꯁꯨ ꯍꯔꯥꯎꯅ ꯊꯣꯝꯕꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ ꯊꯣꯝꯕ ꯇꯍꯥ ꯇꯍꯥ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯃꯃꯥ 이베마ꯒ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕ ꯅꯅꯥꯎꯅ ꯊꯕꯛ ꯁꯤꯖꯤꯟꯅꯅꯕ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯇꯣꯛꯂꯣ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯁꯥꯡꯊꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯉꯁꯤꯗ ꯅꯠꯇꯦ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯋꯥꯅ ꯁꯨꯅꯣꯝꯗꯨꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯇꯨꯡꯁꯤꯟꯖꯕꯁꯦ ꯅꯈꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯝꯃꯤꯁꯦ ꯐꯅꯗꯤ ꯇꯣꯏꯔꯕꯅꯤ ꯑꯁꯤꯗꯕꯨ ꯀꯅꯥꯅꯣ ꯁꯥꯎꯔꯣꯏꯗꯣꯏꯁꯤꯕꯣ ꯐꯔꯦꯁꯦ ꯏꯃꯥ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯄꯥꯕꯨꯡꯅ ꯑꯃꯨꯛ ꯇꯥꯔꯕꯗꯤ ꯅꯅꯥꯎꯁꯦ ꯐꯨꯕꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯈꯨꯝꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯅꯔꯝꯃꯤꯁꯤꯕꯣ ꯊꯣꯝꯕ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯇꯥꯎꯒꯤ ꯐꯒꯥꯗ ꯁꯦꯜ ꯈꯔ ꯊꯝꯂꯝ ꯃꯥꯜꯂꯦ ꯑꯗꯣ ꯅꯅꯥꯎ ꯑꯇꯣꯝꯕꯅ ꯂꯧꯊꯣꯛꯂꯨꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤꯅꯤ ꯍꯦꯔꯦ ꯏꯇꯥꯎ ꯅꯪꯁꯤꯁꯨꯕ ꯑꯉꯥꯡꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯄꯒꯤꯕꯨ ꯗꯨꯛ ꯁꯥꯎꯔꯣꯏꯗꯨꯕꯣ ꯏꯇꯥꯎ ꯇꯣꯏꯃꯜꯂꯛꯄꯁꯤꯗ ꯁꯥꯎꯔꯣꯏꯗꯕꯁꯤꯕꯨ ꯀꯅꯥꯅꯣ ꯐꯔꯦꯁꯦ ꯑꯩꯅꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯉꯁꯥꯏꯊꯣꯛ ꯋꯥꯔꯤ ꯁꯥꯎꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅ ꯅꯤꯡꯊꯦꯝꯕꯨ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯟꯕꯤꯅ ꯇꯝꯂꯛꯄ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯨ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯑꯇꯦꯕ ꯁꯥꯅꯧ ꯑꯃꯒ ꯆꯞ ꯃꯥꯟꯅꯈꯤꯔꯝꯃꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟꯁꯦ ꯏꯇꯥꯎꯒꯤ ꯍꯦꯛꯇ ꯃꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯛꯂꯨꯔꯁꯤ ꯏꯇꯥꯎ ꯑꯩꯗꯤꯕꯨꯀꯣ ꯍꯣꯔꯦꯟ ꯐꯧ ꯁꯨꯕ ꯌꯥꯎꯗꯣꯏꯁꯤ ꯇꯟꯈ꯭ꯔꯦꯗ ꯃꯃꯤꯡꯇꯒꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯁꯨꯔꯣ ꯑꯅꯝꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯨꯖꯒꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤꯗꯃꯛꯅꯤ ꯆꯠꯇꯧꯔꯤꯕꯁꯦ
ꯑꯗꯨꯅ ꯅꯪꯅ ꯈꯔ ꯋꯥꯕ ꯇꯥꯔꯦ ꯐꯔꯦ ꯑꯩ ꯁꯣꯟꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯍꯧꯕ ꯂꯥꯛꯑꯒꯦ ꯅꯤꯡꯊꯦꯝ ꯊꯣꯝꯕꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯦꯝꯃꯒ ꯇꯣꯝꯕꯤꯒꯗꯨ ꯆꯥꯛꯉꯟ ꯆꯥꯊꯣꯛꯂꯒ ꯊꯥꯕꯂꯩ ꯍꯣꯏꯗ ꯐꯧ ꯁꯨꯕ ꯂꯥꯛꯂꯝꯃꯤ ꯊꯥꯕꯂꯩꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯏꯃꯨꯡꯗꯒꯤ ꯐꯧ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯊꯥꯕꯂꯩꯅ ꯃꯦꯝꯃ ꯅꯪꯕꯨ ꯉꯥꯟꯕꯤꯗ ꯄꯥꯎꯗꯣ ꯐꯖꯅꯗꯤ ꯄꯤꯈꯤꯕ꯭ꯔꯥ ꯍꯣꯏ ꯕꯦꯝꯃ ꯑꯩꯅꯅꯦ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯣꯝꯕꯤꯅ ꯍꯣꯏ ꯕꯦꯝꯃ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒ ꯃꯦꯝꯃꯒꯅ ꯊꯥꯕꯂꯩꯗꯨ ꯉꯥꯏꯉꯝꯗꯦ ꯍꯥꯏꯅ ꯂꯛꯅꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯝꯕꯒ ꯅꯤꯡꯊꯦꯝꯒꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯃꯦꯝꯃꯅ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡ ꯑꯅꯤꯁꯦ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯁꯣꯝꯗ ꯏꯕꯨꯡ ꯍꯣꯏ ꯉꯥꯏꯕꯗ ꯅꯣꯡꯒꯧꯕꯤꯅ ꯅꯣꯡꯗꯣꯜ ꯂꯥꯏꯖ ꯉꯥꯏꯕꯒ ꯄꯥꯡꯀꯛ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯏꯀꯥꯏꯅ ꯃꯦꯝꯃꯒꯤ ꯄꯥꯝꯕꯣꯝꯗꯨ ꯈꯨꯖꯤꯟꯅ ꯁꯤꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯗꯤ ꯊꯥꯕꯂꯩꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ ꯊꯥꯕꯂꯩꯁꯨ ꯅꯤꯡꯊꯦꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯑꯃꯨꯛ ꯏꯀꯥꯏꯗꯨꯅ ꯂꯣꯟꯊꯈꯤꯔꯝꯃꯤ ꯊꯣꯝꯕꯅ ꯏꯆꯜꯆꯥ ꯅꯕꯨꯡ ꯑꯩꯈꯣꯏꯁꯨ ꯉꯟꯅꯗꯤ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯂꯝꯕꯤꯗ ꯀꯔꯟ ꯇꯥꯁꯤꯜꯂꯛꯇꯅ ꯍꯦꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯐꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯂꯕꯅꯤꯅ ꯐꯧ ꯁꯨꯅꯕ ꯇꯧꯔꯁꯤ ꯍꯣꯏꯅꯦ ꯍꯧꯔꯁꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯒ ꯅꯤꯡꯊꯦꯝꯒꯗꯨ ꯗꯥꯔꯤꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯝꯕꯟ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯕꯂꯩꯅ ꯊꯨꯝꯃꯣꯛꯇ ꯌꯥꯎꯔꯤꯕ ꯐꯧ ꯑꯗꯨ ꯁꯨꯝꯕꯟꯗ ꯈꯔ ꯍꯥꯞꯆꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯐꯧ ꯍꯥꯞꯆꯤꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯝꯕꯒ ꯅꯤꯡꯊꯦꯝꯒꯗꯨ ꯐꯧ ꯁꯨꯕ ꯍꯧꯔꯝꯃꯤ ꯅꯤꯡꯊꯦꯝꯗꯤ ꯃꯁꯥꯗ ꯑꯋꯥꯕ ꯈꯪꯗ ꯁꯨꯛꯇꯨ ꯂꯦꯞꯇꯅ ꯁꯨꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯑꯅꯝꯕꯅ ꯂꯦꯞꯂꯒꯗ ꯂꯩꯔꯝꯃꯤ ꯃꯦꯝꯃꯅ ꯀꯩꯅꯣ ꯏꯕꯨꯡ ꯊꯣꯝꯕ ꯏꯕꯨꯡ ꯅꯤꯡꯊꯦꯝꯗ ꯑꯗꯨꯝ ꯁꯨꯍꯜꯂꯤꯁꯤꯕꯣ ꯅꯪꯁꯨ ꯈꯔ ꯁꯨꯕ ꯀꯩꯗꯧꯒꯦ ꯃꯦꯝꯃ ꯅꯕꯨꯡꯁꯦ ꯉꯁꯤꯁꯦ ꯄꯥꯕꯒ ꯄꯥꯠꯇ ꯐꯨꯝ ꯈꯔ ꯆꯤꯡꯂꯨꯕ ꯑꯗꯨꯅ ꯀꯟꯅ ꯁꯨꯕ ꯉꯝꯗ꯭ꯔꯤꯅꯤ ꯁꯥꯎꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯅꯤꯡꯊꯦꯝꯅ ꯅꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯉꯥꯡꯗ ꯐꯧꯗꯨꯗꯨꯃꯛ ꯁꯨꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯝꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯒ ꯊꯣꯝꯕꯒꯗꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯕꯂꯩꯒ ꯅꯤꯡꯊꯦꯝꯒꯁꯨ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕꯗꯒꯤ ꯏꯃꯨꯡ ꯑꯅꯤꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯈꯪꯂꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏ ꯕꯥꯕꯨ ꯏꯕꯨꯡꯉꯣꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯗ ꯃꯃꯥ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯐꯅ ꯐꯒꯨꯝ ꯇꯧꯏ ꯍꯥꯏꯅ ꯇꯥꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯂꯩꯇꯕꯅꯤꯅ ꯏꯕꯨꯡꯉꯣꯁꯦ ꯌꯥꯋꯣꯡ ꯏꯜꯍꯟꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯕꯨ ꯐꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯦꯜꯂꯛꯄꯗ ꯑꯁꯤꯗꯗꯤ ꯂꯝ ꯄꯤꯛꯄꯅꯤꯅ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯝ ꯐꯪꯂꯣꯏ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯋꯣꯡ ꯏꯟꯈ꯭ꯔꯗꯤ ꯃꯅꯥꯎꯁꯤꯡꯁꯨ ꯏꯪꯈꯣꯜ ꯆꯥꯎꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯆꯣꯡꯊꯣꯛꯈ꯭ꯔꯕꯗꯤ ꯃꯆꯥ ꯑꯇꯩꯗꯁꯨ ꯈꯔ ꯁꯥꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯉꯥꯡꯂꯝꯕ ꯃꯄꯨꯔꯣꯏꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂ ꯃꯇꯝꯗ ꯌꯥꯝꯅ ꯆꯤꯟꯕ ꯍꯥꯏꯗꯨ ꯑꯣꯏꯅꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯀꯣꯛꯍꯜ ꯂꯩꯍꯟꯅ ꯌꯥꯋꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯄꯥꯝꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯃꯅꯥꯎꯁꯤꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯕꯨꯡꯅ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯇꯞꯅ ꯊꯦꯝꯂꯕ ꯇꯨꯡꯗ ꯊꯥꯕꯂꯩꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯕ ꯆꯪꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡ ꯃꯁꯦꯜ ꯈꯪꯅꯖꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯔꯞ ꯍꯥꯏꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯃꯥ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤꯅ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯇꯥꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯊꯕꯛꯁꯦ ꯊꯨꯖꯤꯜꯂꯤꯕ ꯃꯈꯩ ꯐꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯒ ꯇꯥꯟꯅꯔꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯍꯦꯛꯇ ꯍꯥꯏꯕ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯃꯄꯥꯒ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯒ ꯂꯥꯛꯇꯨꯅ ꯊꯥꯕꯂꯩꯕꯨ ꯍꯥꯏꯕ ꯆꯪꯂꯝꯃꯤ ꯊꯥꯕꯂꯩꯒꯤ ꯃꯃꯥꯅ ꯑꯩꯒꯤꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯏꯆꯥ ꯅꯨꯄꯤꯅꯕꯨ ꯈꯣꯏꯗꯥꯔꯗꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯍꯌꯦꯡ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯗꯨꯇꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯅ ꯏꯆꯜꯅꯁꯨ ꯍꯣꯏ ꯌꯥꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯑꯃꯨꯛ ꯃꯥꯡꯒꯣꯜ ꯀꯥꯔꯛꯄ ꯍꯥꯏꯗꯨꯅꯤ
ꯍꯣꯏ ꯇꯥꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯗꯨꯕꯨ ꯇꯥꯗ ꯅꯆꯜꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯂꯩꯖꯩ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯀꯣꯏꯗꯨꯅ ꯍꯥꯏꯅꯁꯤ 이몽 만ung 하이도 어이도보 구이저버니 아무 거이 독나드나 와 막나버니 아떼기 나띠다 루홍버디 마담 크라 레기시 하이세게 떠버니 마빠bun기 피로일로이바 파우버다디 nga이기시 호이호이 아두나 카라 탑나 카나바 하이두니 아숨나 타발레이도 닝티엄가 하이나 싱나두나 마담디 렙나람데 노마기 누미타 타발레이나 नुमित युंबगी मंगोलम तासिलिंगाइदा तोंबीदु ताहा ताहा लाक्लम्मी इची तोंबी कैदोबा यारोगे ताहा ताहा लाक्लिबसिबो इबेमा अदेगी नते हंदक्ति इकंगनने चाक तांगलबनिना चानिंगाइ सेंगसु लेसिलक्ट्रे अदुना हाइग्रा हेउसे हाइगेना कौबा लाइनी नंग हौबा चंगपा अदुगी ओइरे इचे आइसु नुमित युंग मतमसे खितंग लैथखिसनो इची हौबा लाकेना तौरमिनी इबेमा नखोइगिदी नखोइ मागा नखोइंदे चाबनिना फरमनी अखोइगिदी अखोइ तरुक तरेत चाबनिना नुमित युंग मयुंगदबा हाइबा अमता लैत्रेदो चाबा ओक्ट्रदी सालान तानादोरिबनी इचे अदुगिदी काइदगिनोदा इमाइ चादा ओइरसु चेंगफौ लेसिलक्ट्रबदा हाइक्रक नतना उपाय लैबा नते आइसु पि अमुक्ता होंलखिगे अदुगा पादु चानबा तौसे असी हाइदोन थाबा लैदो मकोक्ता कोक्सेट अमा सेटलगा मखुत्ता पोलांग अमा पाइरगा थोक्लक्लम्मे असुमना मखोइ अनिदो पाट खोंबानदा थांगलम हे अमदा तोंगलगा होंदोक्लम्मे इचे लोकताक इमासे लेरमद्रबदी नखोइ खोइसे चाराम चदतनदना फनदि वारमनिबो इबेमा अदुबुदी नखोइ खोइनि हिंदुना लेबा ngamlibase लोकताक इमागी मपालदगिनि असी हाइदुना मखोइ अनिदु हि होना होना वारिसु सानरम्मे असुमना मखोइ अनिदु खरा होंदोक्लगा हाइग्रक मरांग काइना होबा मफम अमा थेंगनरम्मे थाबलेना इचे ngasiगidi स्वाइदगे हेक्ति हेअसि होय स्वाइदे हेक्ति हेअसि असी हाइदुना मखोइ अनिदु येना मरक्ता थिंगतलगा लैरिबा हाइग्रक मयामदु हेक्लम्मे थाबलेदु ngihaik heklaba tungda ware haiduna mamai haifet haigalaklami matamduda makhoigi manakta langtha du leiriba khomaina yinglakpaga mapa sanarami khomaina loidam kanagi masabu oirigaba unthokna pungning hukreda asi khana khomai mifam hongda thabalaita yengduna leirami matamduda khomaigi mataw amana mahakna langthaba leplaga uyung amagum leibaduda ingangaklami khomaigi matawduna Ito, kaidourage khomai matawna khangkau kaurakpaduda khangprek khanglami adubu karisu tawde haina khumlami aduga mahaki lang thapam thokpa thakirami thabaleiga tombigasu haikrak thomok amamam heklaga hanjinna khirami asumna matam khara haukre khomaidi thabaleibu uruba mikuptagi masadu thabaleigi wakhalda leitapam khangdaba haibadu oirami khomaigi matawna ito नंगसे हंदक मरकसे महौसागी मान मानदे नंगबु कइदौरगे अइबु कइदौरगेने मसी उंगलगा नतोमदगा पौनोक्ता नोक्तन तौरिदुदि असी हाइदुना मताउदुना कइदौरे हंगलम्मी खोमैसु मताउदा वालोटपा यारे खंगबना थाबलेगी वरिदो तमलम्मी इतो नुपीदुबु कनानो करिनुदि खंगबो अदुबु खंगदि अइना वारिसे वरमखिद्रो फरेसे कनानो करिनो कदाइदगिनो हाइबदो खंगनम थिदोक्लसी असी हाइदुना खोमै मताउदुगा लोइनना थाबलेगी मरमदा थिगत पाउरक्लम्मी नोंबगी नुमित्तदी खोंयागी इसिंग फत्ते हाइदुना थाबलेगा मेमगा पाट मयाइदा इसिंग सोकु होंदोक्लम्मी मतमदुदा खोमैना थाबले होइना हि होलक्लिबदु लापताकना उरम्मी इतो कइदौरगिदो अइना हाइबा नुपिदो आदा हि होलैसिनी असी हाइदुना खोमै मताउदा थाबलेबु इंगित तौदुना ताक्लम्मी मताउसु कराइनो हाइना लेथोक्लगा येंगलक्लम्मी इतो फंदुम तान चारे अई मखोगी मनाक्ति हिसे खोंजिलगा हेक्ता हाइरगे मै हुइतो असी हाइदना खोमै मताउबु खामगे तौरम्मी अदुबु मताउदु महांगना हाइरिबदु लोइफात्रिङैदा हिदु प्रप थाबले होइरोम तमना होंजिनखिरम्मी इचलनी ख इसिंग सोकुथुक लैरो मेमना अहोइबो इचलनीगी मिंगबु करी कौगे नुपादुगी वादु ताबदा नुपी अनिमक्तु ngakna yengnarami memana ibo अखोगी मिंग हंगलिबबु कई मरमगिनो सुम लंबी लमखांगद थेंगनरसु मिंग खंगलबदी कौननीदना अदुगी हंगमने ओ
ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯒꯤꯅ ꯃꯦꯝꯃ ꯀꯧꯏ ꯏꯇꯥꯁꯤꯒꯤꯅ ꯊꯥꯕꯂꯩ ꯀꯧꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯣꯃꯩꯗꯨ ꯃꯇꯥꯎꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯗꯨꯅ ꯂꯩꯕꯗꯨꯗ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯈꯣꯃꯩꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯑꯅꯤꯁꯤꯒ ꯁꯥꯔꯒ ꯂꯩꯔꯤꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯕꯂꯩꯒ ꯃꯦꯝꯃꯒ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯅ ꯎꯔꯝꯃꯤ ꯁꯤꯗ ꯅꯨꯄꯥꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯕꯨ ꯇꯥ ꯅꯤꯡꯊꯦꯝꯒ ꯍꯥꯏꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯀꯟꯅꯗꯦ ꯄꯥꯎꯁꯤ ꯇꯥ ꯅꯤꯡꯊꯦꯝꯅ ꯇꯝꯂꯨꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯅ ꯅꯨꯄꯥꯗꯨ ꯈꯣꯏ ꯆꯣꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯍꯤ ꯍꯣꯟꯖꯤꯟꯈꯤꯔꯝꯃꯤ ꯊꯥꯕꯂꯩꯒ ꯃꯦꯝꯃꯒꯁꯨ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯍꯣꯟꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯟꯖꯤꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯣꯟꯖꯤꯟꯈꯤꯕꯒ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨꯁꯨ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯣ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯅꯩ ꯏꯕꯣ ꯅꯪꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯃꯤꯡ ꯂꯩꯐꯝ ꯍꯪꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯁꯥꯎꯕ ꯅꯠꯇꯦ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯉꯕꯣ ꯑꯣ ꯈꯪꯉꯦ ꯊꯥꯕꯂꯩ ꯀꯧꯏ ꯍꯥꯏꯕꯅꯤ ꯈꯣꯃꯩ ꯃꯇꯥꯎꯅ ꯊꯥꯕꯂꯩ ꯀꯧꯏ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯇꯥꯎꯗꯨꯗꯤ ꯏꯉꯛꯉꯛꯂꯝꯃꯤ ꯀꯩꯅꯣ ꯅꯤꯡꯁꯤꯡꯗꯣꯏꯁꯤꯕꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯝꯃꯤ ꯈꯣꯃꯩꯁꯨ ꯃꯇꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯀ ꯂꯧꯔꯛꯏꯗꯨꯕꯣ ꯅꯥꯀꯣꯡꯁꯤ ꯄꯪꯕ ꯇꯥꯔꯦ ꯅꯥꯀꯣꯡ ꯄꯪꯕꯗꯤ ꯐꯩꯌꯦꯕꯣ ꯄꯥꯠꯁꯤꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯊꯈ꯭ꯔꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯂꯝ ꯀꯟꯕ ꯆꯠꯅꯤ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯂꯥꯎ ꯌꯨꯝꯗ ꯍꯣꯟꯖꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯤꯗꯨ ꯍꯣꯟꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯕꯅ ꯅꯤꯡꯊꯦꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯄꯗꯨ ꯇꯝꯂꯝꯃꯤ ꯇꯣꯝꯕ ꯅꯪꯅ ꯑꯩꯁꯦ ꯁꯣꯏꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯅꯪꯅ ꯎꯔꯛꯂꯤꯕꯗꯨ ꯊꯥꯕꯂꯩꯅꯤꯀꯣ ꯃꯥꯅꯤ ꯃꯤꯇꯥ ꯅꯤꯡꯊꯦꯝ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯦꯕ ꯅꯤꯡꯊꯦꯝ ꯇꯣꯝꯕꯅ ꯇꯝꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯗꯨ ꯊꯥꯕꯂꯩꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯣꯏꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯊꯥꯕꯂꯩꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯊꯥꯕꯂꯩꯅ ꯉꯁꯥꯏ ꯃꯦꯝꯃꯒ ꯑꯩꯒ ꯑꯩꯈꯣꯏꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯣꯟꯗꯣꯛꯄꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯁꯨ ꯃꯥꯒꯤ ꯐꯥꯒꯤꯗꯨꯗ ꯅꯣꯛꯅꯤꯡꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯉꯥꯡꯁꯤꯡꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯋꯣ ꯍꯥꯏꯅ ꯇꯝꯕ ꯑꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯕꯨꯡꯒꯤꯁꯦ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕ ꯀꯥꯏꯗꯨꯔꯥ ꯑꯩ ꯏꯕꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯑꯣꯏꯔꯣꯏꯌꯦ ꯑꯍꯜ ꯃꯁꯦꯜ ꯐꯥꯎꯕ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯨꯈꯤꯗꯧꯔꯤꯕꯅꯣ ꯊꯥꯕꯂꯩꯒꯤ ꯋꯥꯇꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯨ ꯃꯍꯥꯛꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯊꯥꯕꯂꯩꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯕꯂꯩꯅ ꯃꯍꯥꯛꯄꯨ ꯊꯥꯖꯧ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯄꯦꯅꯥ ꯇꯥꯔꯝꯃꯤ ꯃꯦꯝꯃꯅ ꯊꯥꯕꯂꯩ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯦꯝꯃ ꯑꯩ ꯄꯦꯅꯥ ꯇꯥꯕꯗꯣ ꯆꯠꯂꯔꯣꯏꯒꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯍꯔꯥꯎ ꯄꯦꯅꯥ ꯇꯥꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯁꯤꯗ ꯏꯃꯥ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯊꯥꯕꯂꯩꯒꯤ ꯃꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯊꯥꯕꯂꯩ ꯃꯃꯥꯗ ꯇꯥꯇꯨ ꯌꯦꯡꯂꯝꯃꯤ ꯊꯥꯕꯂꯩꯒꯤ ꯃꯃꯥꯅ ꯍꯥꯏ ꯃꯦꯝꯃ ꯅꯈꯣꯏꯅ ꯄꯦꯅꯥ ꯇꯥꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯏꯅꯦ ꯈꯨꯔꯥ ꯑꯍꯟꯖꯥ ꯍꯣꯏꯗꯅꯤ ꯃꯦꯝꯃ ꯆꯠꯂꯨꯔꯣ ꯃꯦꯝꯃ ꯅꯈꯣꯏ ꯄꯪꯊꯦꯡꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ ꯍꯣꯏ ꯏꯅꯦ ꯊꯦꯡꯉꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃꯅ ꯊꯥꯕꯂꯩꯗꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯦꯅꯥ ꯇꯥꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯪꯒꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯝꯕꯒ ꯑꯇꯩ ꯃꯔꯨꯞ ꯈꯔ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯤꯡꯊꯦꯝꯗ ꯌꯥꯎꯕ ꯎꯔꯝꯗꯦ ꯃꯦꯝꯃ ꯇꯥ ꯊꯣꯝꯕꯒ ꯇꯥ ꯅꯤꯡꯊꯦꯝꯒ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯑꯝꯇ ꯍꯪꯕꯤꯌꯨꯕ ꯍꯣꯏ ꯍꯪꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃꯗꯨ ꯇꯞꯂꯤ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯊꯣꯝꯕꯅꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯕꯨꯡꯗꯨ ꯉꯝꯗꯗꯨꯅ ꯃꯥꯏꯕ ꯀꯧꯊꯣꯛ ꯀꯧꯁꯤꯟꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯥꯕꯂꯩꯗꯨ ꯃꯇꯣꯝꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯏꯆꯜ ꯊꯥꯕꯂꯩꯁꯨ ꯄꯦꯅꯥ ꯇꯥꯕ ꯂꯥꯛꯑꯝꯃꯤꯗꯨꯅ ꯍꯣꯏ ꯏꯕꯨꯡ ꯂꯥꯛꯑꯝꯃꯤ ꯈꯣꯃꯩꯅ ꯊꯥꯕꯂꯩ ꯑꯩ
ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ ꯏꯕꯨꯡ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯊꯥꯕꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨꯅ ꯈꯣꯃꯩꯅ ꯃꯥꯕꯨ ꯈꯟꯖꯕꯗꯨ ꯇꯝꯂꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯅ "ꯏꯕꯨꯡ, ꯅꯆꯜꯕꯨ ꯋꯥꯔꯧꯕꯤꯅꯨ, ꯅꯆꯜꯗꯤ ꯇꯝꯕ ꯑꯣꯏꯕꯃꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯆꯜ, ꯑꯩꯈꯣꯏ ꯃꯗꯨ ꯈꯪꯂꯨꯗ꯭ꯔꯦ, ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯥꯎꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨ ꯏꯀꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯝꯂꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯥꯕꯂꯩꯗꯨ ꯆꯦꯞꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯦꯝꯃꯅ "ꯀꯩꯅꯣ ꯅꯪꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯕꯗꯨꯕꯣ?" "ꯃꯦꯝꯃ, ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯑꯩꯗꯤ ꯃꯈꯣꯏꯗꯣ ꯌꯥꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯈꯣꯏꯗꯤ ꯋꯥꯈꯜ ꯑꯃꯗ ꯅꯞꯁꯤꯜꯂꯛꯄ ꯑꯣꯏꯔꯦ꯫ ꯈꯪꯅꯤ, ꯃꯇꯨꯡ ꯊꯦꯡꯅꯁꯅꯨ, ꯃꯦꯝꯃ ꯑꯩꯒꯤꯗꯤ ꯈꯪꯍꯟꯒꯦ꯫ ꯌꯥꯔꯤꯁꯦ, ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯔꯒ ꯑꯩꯈꯣꯏꯗꯅꯤ ꯈꯨꯗꯣꯡꯊꯤꯗꯧꯔꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯦꯟꯅ ꯇꯥꯕꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯃꯩꯒꯤ ꯃꯇꯥꯎꯗꯨꯅ ꯈꯣꯃꯩꯗ ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯏꯇꯥꯎ, ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯥꯕꯂꯩꯁꯤ ꯐꯥꯔꯒ ꯂꯧꯕ ꯍꯥꯏꯗꯨꯅꯤ." "ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤꯁꯤꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕꯣ?" "ꯏꯇꯥꯎ, ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯃꯛꯇꯤ ꯍꯣꯡꯗ꯭ꯔꯤꯗꯅ, ꯑꯗꯨꯅ ꯍꯦꯛꯇ ꯐꯥꯔꯒ ꯂꯧꯔꯗꯧꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯗꯨ ꯊꯥꯕꯂꯩꯕꯨ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯥꯎꯗꯨꯅ ꯐꯅ ꯀꯟꯅ ꯃꯗꯨ ꯇꯧꯗꯅꯕ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ "ꯏꯇꯥꯎ, ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯇꯤꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯍꯟꯊꯅ ꯋꯥ ꯉꯥꯛꯇꯣꯏꯅ ꯉꯥꯡꯉꯦ ꯑꯣꯏꯕ." "ꯐꯔꯦꯁꯦ, ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ. ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯗꯧꯅꯤ. ꯑꯗꯨꯅꯤꯗꯅ, ꯐꯔꯦ, ꯇꯥꯟꯖꯥ ꯆꯥꯕ ꯉꯥꯏꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯣꯃꯩꯅ ꯊꯥꯕꯂꯩꯕꯨ ꯐꯥꯅꯕ ꯂꯨꯝꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯥꯕꯂꯩꯒ ꯃꯦꯝꯃꯒ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯨꯔꯒ ꯀꯨꯝꯂꯛꯄꯗ ꯂꯝꯕꯤꯗ ꯈꯣꯃꯩ ꯍꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯣꯃꯩꯅ "ꯊꯥꯕꯂꯩ, ꯁꯤꯡ ꯆꯜꯂꯨꯔꯤꯔꯣ?" "ꯍꯣꯏ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯒ ꯃꯦꯝꯃꯒꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯥꯕꯂꯩꯒꯤ ꯃꯃꯥꯡꯗ ꯈꯣꯃꯩꯅ ꯊꯠꯆꯤꯜꯂꯝꯃꯤ꯫ "ꯊꯥꯕꯂꯩ, ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ." "ꯏꯕꯨꯡ, ꯃꯃꯥꯡꯗꯁꯨ ꯏꯕꯨꯡꯒꯤ ꯃꯔꯨꯞꯇ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯗꯨꯅ ꯑꯩ ꯏꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ. ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯄꯤꯌꯨ." "ꯑꯩꯅꯗꯤ ꯅꯨꯄꯤꯅꯤ, ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒ ꯌꯥꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯥꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯊꯥꯕꯂꯩꯒꯤ ꯃꯀꯣꯛꯇ ꯁꯤꯡ ꯄꯥꯏꯕ ꯈꯨꯗꯥꯡꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯦꯝꯃꯗꯤ ꯇꯧꯔꯤ ꯃꯇꯧꯗꯨꯗ ꯃꯀꯣꯛꯇꯒꯤ ꯁꯤꯡꯗꯨ ꯊꯥꯗꯔꯝꯂꯒ ꯍꯨꯠ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡ, ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯑꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩ ꯈꯣꯃꯩꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯇꯥꯅꯤꯡꯗꯦ, ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯒꯅꯨ. ꯉꯁꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗꯧꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯊꯥꯕꯂꯩꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯂꯛꯂꯝꯃꯤ꯫ "ꯀꯅꯥꯅꯣ ꯁꯤꯅ?" "ꯏꯕꯨꯡ." ꯈꯣꯃꯩ ꯊꯥꯕꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯂꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯝꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯁꯨ ꯃꯍꯥꯛꯀꯤ ꯐꯥꯖꯤꯜꯂꯝꯕ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯅ ꯊꯥꯕꯂꯩꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯍꯜꯂꯝꯃꯤ꯫ "ꯑꯣ, ꯅꯍꯥꯛ ꯑꯣꯏꯔꯦ ꯊꯥꯕꯂꯩꯒ ꯍꯥꯏꯅ ꯁꯤꯡꯅꯩ ꯍꯥꯏꯁꯦ? ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯋꯥ ꯂꯣꯏꯅꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯗꯧꯒꯤꯗꯧꯔꯤꯁꯦ? ꯍꯥꯏꯅ ꯁꯤꯡꯅꯔ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇ꯭ꯔꯤꯕꯁꯤꯕꯣ?" ꯅꯤꯡꯊꯦꯝ ꯈꯣꯃꯩꯒꯤ ꯃꯤ ꯎꯁꯤꯠꯇ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯃꯃꯥꯏꯗ ꯈꯨꯇꯨꯝꯅ ꯊꯤꯟꯗꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯦꯝꯒ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯝꯕꯒ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯃꯅ ꯈꯨꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯜ ꯈꯔ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ "ꯍꯩ ꯑꯉꯥꯡꯁꯥ, ꯈꯠꯅꯔꯤꯕꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯈꯥꯝꯗꯣꯛꯎ." ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯍꯥ ꯈꯔꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯗꯤ ꯉꯁꯥꯏꯗꯩ ꯀꯞꯄꯗ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯄꯨꯡꯄꯣꯝ ꯄꯣꯝꯂꯕꯅꯤ꯫ ꯃꯦꯝꯃꯅ "ꯊꯥꯕꯂꯩ, ꯇꯣꯛꯂꯨꯁꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃꯅ ꯊꯥꯕꯂꯩꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯗꯨ ꯃꯉꯥꯏ, ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯈꯩ ꯊꯣꯝꯕꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯈꯣꯃꯩꯗ ꯅꯪ ꯈꯪꯅꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯍꯜꯂꯛꯄꯗꯨꯗ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝ
ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯝꯗꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯩ ꯊꯣꯝꯕ, ꯅꯇꯥꯎꯅ ꯃꯃꯥ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯅꯣꯏꯕꯣ? ꯃꯥ, ꯃꯤ ꯐꯨꯅꯔꯨꯕꯒꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ, ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯤ ꯐꯨꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ? ꯊꯣꯝꯕ, ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯍꯪꯂꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯗ ꯋꯥ ꯌꯥꯟꯕꯒꯤ ꯍꯥꯏꯅ ꯀꯥꯕꯗ ꯃꯦꯝꯕꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯂꯒ ꯄꯥꯎ ꯇꯝꯕꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯤ ꯊꯣꯝꯕꯅ ꯇꯝꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯑꯩꯗꯤ ꯍꯥꯏꯖꯕꯅꯦꯕ, ꯍꯥꯏꯕ ꯆꯪꯕꯁꯦ ꯊꯨꯖꯤꯟꯃꯜꯂꯤ, ꯃꯇꯝ ꯈꯤꯇ ꯂꯩꯈꯤꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯤꯅꯅꯦ ꯐꯪꯖꯔꯣꯏꯗꯧꯕꯗꯧꯅ ꯇꯍꯥ ꯇꯍꯥ ꯍꯦꯛ ꯆꯪꯂꯨꯕꯅꯦꯕ꯫ ꯊꯣꯝꯕ, ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒꯤ ꯏꯁꯧꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯃꯥꯁꯨ ꯑꯗꯨꯃꯛ ꯄꯛꯁꯤꯜꯂꯛꯄ ꯇꯥꯔꯦ ꯈꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯇꯣꯛꯅꯕ ꯁꯤꯟꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯃꯃꯥ, ꯅꯪꯒꯤ ꯋꯥꯗꯨ ꯋꯥꯀꯥꯏ ꯀꯧꯏꯀꯣ, ꯅꯠꯇꯦ ꯃꯇꯝ ꯂꯦꯞꯅꯗꯧꯒꯤ ꯉꯥꯏꯔꯕ ꯍꯥꯏꯅ ꯁꯤꯡꯅꯗ ꯂꯩꯔꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯂꯔꯣꯏ ꯆꯥꯏꯅ ꯋꯥ ꯍꯧꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯋꯥꯀꯣꯡ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯍꯣ, ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯒꯅ ꯁꯦꯜ ꯈꯔ ꯀꯣꯛ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ꯫ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯑꯃꯨꯛ ꯋꯥꯊꯣꯛ ꯂꯥꯡꯊꯣꯛ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯖꯐꯝ ꯂꯩꯔꯣꯏꯀꯣ꯫ ꯃꯃꯥ, ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨ ꯀꯩꯗꯧꯒꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯗꯣ ꯏꯃꯧꯅ ꯂꯥꯜꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯏꯃꯧꯒ ꯍꯥꯏꯈ꯭ꯔꯦꯅꯦ, ꯏꯃꯧ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯟꯅ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯣꯡꯃꯩꯗꯨ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯃꯄꯨꯝ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯕꯜꯂꯩꯗꯨ ꯄꯥꯝꯕ ꯄꯥꯝꯗꯕ ꯂꯧꯗꯗꯤ ꯂꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯥꯕꯜꯂꯩꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯦꯝꯃꯗꯨ ꯊꯥꯕꯜꯂꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯥꯕꯜꯂꯩ ꯍꯣꯏꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯦꯝꯃꯗꯨ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄꯅꯤ ꯍꯥꯏꯅ ꯃꯅꯤꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯀꯞꯂꯤꯕꯁꯤꯕꯣ? ꯀꯅꯥꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯈꯥꯎ ꯑꯃ ꯎꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯃꯗꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯈꯣꯝꯃꯩꯅ ꯃꯥꯒꯤ ꯃꯇꯥꯎꯗꯨꯒ ꯃꯆꯤꯟ ꯃꯦꯜꯂꯒ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯝꯃꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯥꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯈꯣꯝꯃꯩꯗꯤ ꯃꯦꯝꯃꯗꯨ ꯊꯥꯕꯜꯂꯩꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯗꯨ ꯃꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯦꯝꯃꯗꯨ ꯍꯥꯏꯐꯦꯠ ꯂꯥꯎꯈꯤꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯃꯅ ꯊꯥꯗꯔꯝꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯃꯗꯨꯕꯨ ꯀꯣꯝꯄꯥꯛꯁꯤ ꯊꯥꯗꯔꯝꯂꯒ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜꯂꯩ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯦꯝꯃꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯃꯌꯥꯗ ꯃꯦꯝꯃꯗꯨ ꯊꯦꯡꯅꯗꯕꯗꯨꯗ ꯊꯥꯕꯜꯂꯩꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯣꯝꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯊꯥꯕꯜꯂꯩꯗꯨ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯝꯃꯩꯒ ꯃꯥꯒꯤ ꯃꯇꯥꯎꯗꯨꯒ ꯃꯦꯝꯃꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯈꯥꯎꯗꯨꯁꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯐꯥꯔꯤꯁꯦ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯃꯁꯥꯅ ꯈꯥꯎꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯃꯤ ꯑꯣꯟꯅꯕꯗꯨ ꯈꯣꯝꯃꯩꯗꯨ ꯏꯈꯪ ꯈꯪꯂꯝꯃꯤ꯫ ꯏꯇꯥꯎ, ꯁꯤꯗꯤ ꯃꯤ ꯑꯣꯟꯅꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯀꯝꯗꯧꯅꯤ, ꯐꯥꯔꯨꯔꯕꯅꯤꯅ ꯑꯗꯨꯝ ꯆꯦꯟꯕ ꯇꯥꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯦꯝꯃꯗꯨ ꯁꯥꯎꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯝꯃꯩꯅ ꯏꯆꯜ, ꯅꯪ ꯁꯥꯎꯅꯣ, ꯑꯩꯗꯤ ꯅꯪꯁꯦ ꯊꯥꯕꯜꯂꯩꯅꯤ ꯈꯟꯅ ꯐꯥꯔꯨꯕꯅꯤ, ꯂꯥꯎ ꯅꯌꯨꯝꯗ ꯊꯤꯜꯂꯒꯦ꯫ ꯈꯣꯝꯃꯩꯒꯤ ꯃꯇꯥꯎꯗꯨꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯤꯒꯤ ꯃꯆꯥꯁꯦ ꯅꯝꯗꯅ ꯐꯥꯎꯔꯒ ꯑꯃꯨꯛ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯗꯣꯛ ꯁꯔꯨꯛꯄꯨꯗꯤ ꯅꯈꯨꯠꯅ ꯑꯩꯕꯨ ꯍꯥꯠꯂꯨ, ꯑꯩꯕꯨ ꯌꯨꯝꯗꯗꯤ ꯊꯤꯟꯕꯤꯗꯨ꯫ ꯈꯣꯝꯃꯩ ꯃꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯝꯗꯅ ꯈꯣꯝꯃꯩꯅ ꯃꯦꯝꯃꯕꯨ ꯆꯦꯟꯕ ꯍꯥꯏꯗꯨ ꯇꯥꯔꯝꯃꯤ꯫ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯕꯗꯨꯅ ꯃꯦꯝꯃꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯁꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯂꯝꯗꯦ, ꯂꯧꯈꯠꯂꯒꯗ ꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯁꯨ ꯈꯣꯝꯃꯩꯅ ꯃꯦꯝꯃ ꯂꯧꯈꯤꯕꯗꯨꯗ ꯁꯥꯎꯕ ꯐꯗꯨꯅ ꯊꯥꯕꯜꯂꯩꯒ ꯅꯤꯡꯊꯦꯝꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫